पाउजेदी यमफम ओइबा मरोइबा पाउ खराब दे तौजरे सिंहाट की बीजेपी की मेरेप गिंसुवन हाउ लंबा याउदना माई पाकलगने स्टेट की असेंबली कॉन्स्टिट्यूएंसी मंगा की मरक की मिखल असिदा सिंहाट के इंडिपेंडेंट मेरेप ओइना मेरेप से पिशन किबा सिलुन थाक जौना महा की मेरेप से लोकथोखिबा ग लोइनना कॉन्स्टिट्यूएशन असिदा बीजेपी की मेरेप ओइकिबा गिंसुवन हाउ जौना नवंबर 3 ता पांगथोगदरबा मिखल असिदा लंबा याउदना माई पाकले आइना लाउथोकपा ngairaga leikhre Mrkta Singhat Assembly Constituency the Independent Merep Oina Mikhal Thengnanaba Thourang Toramba Silun Thang Apopa Leikitraba ex MLA Thangkhalan na Mirep Je Louthoknaba adu Manipur Government gi Tribal Affairs and Hills Department the OSD Officer on Special Duty Oina appoint tawduna mantikna khibra haibagi matang the opposition party singi maikaidagi achawo hangkia lakle Hiram masigi matang de state sida maru oiba opposition oiba Congress na athuba mifam ama pangthoktuna khananaba Thourang Toukhre aire Independent Merep Silun Thangna withdraw Tobaki Serol adu receive Tobaki letter da returning officer Saituna record Toba Warol da Silun Thangi withdraw Tobaki notice adunga si mahake proposer na ayuki pung 30 minute marita bada pisilake withdraw letter adu pisilak pada candidate masana proposer adu bo authorize Toba chithi amasu loina rakhi aire Panbajai Mikhal asigi namakta mirep se Louthokpagi aroiba matamdi hayeng October 12 ki nungthil pung 3 phawpane Silun Thangna Mirep Je Louthoknaba asina maram oiraga ruling BJP Bharatiya Janata Party ge Mirep Kensu Wan Hauna Singhat Assembly Constituency dagi ahumlak thangnana mai pakwa misak oigadore mahaki mamangda ngasi Mirep Je Louthoknaba Silun Thangi apopa leikidraba Thangkhalan chu ingchok lising amaga sahapun humraga ni thoidagi hauraga tam ahumlak thangnana mai pakhibane Independent Merep Silun Thangna Mirep Je Louthoknaba ki matangda poknapam na Maka unanaba khonabada mahak Central Election Committee ki member singi oiba mifam lai haiduna unaba phangkide aduba mahaki Election Committee ki member amana phongdorakba matung enadi Mirep Je Louthoknaba ki ware pasi political ki hena phaba khongthak ama puraknaba amasung santi lainabadi aina phongdorakhe aduba Silun Thangpu Manipur Government ki Tribal Affairs and Hills ki OSD oina appoint tawriba asigi matangdadi karigumba wafam amata phongdogo aiba yakhide Mrkta Silun Thangna Mirep Je Louthoknaba asigi matangde state asida opposition oina leiriba party singi meketegi withdraw tawkhraba Silun Thang OSD Tribal Affairs and Hills ki phamga mantikna khibra haibagi wangke lakle Congress ki masin chatpa amana poknafam da phongdorpa matung inna haujik oirakliba political ki matangda MPCC Manipur Pradesh Congress Committee ki losing basingi oiba mifam ama hayeng pangthoktuna khananaba sem sare Mifam aduna BJP ki government asina aina jada bomongda political ki kudong chaba phangnana ba tawrakliba thabak sing asi chapchana pakhompina ba thabak lakutkani aire social media da ki phangba report ki matung ina Mirep Je Louthoknaba Silun Thang asi haukiba September 3 da OSD Tribal Affairs and Hills oina Manipur Government ki Additional Chief Secretary TAN Hills na appointment order ama thoke Makasi haripa matam masida OSD oina appoint tawrabadi matau kharam na mahake Mirep Je adu mari leina pa arona yaba piramlibano thawung asi election commission da chauna binamba mani aina Congress ki masin chatba asina phongdokle atopa uhang amana Manipur Government na TAN Hills ki OSD ki pham asi hamna bagi damakta matik chaba candidate sing daki notification thoktuna invite tawkhibra aibasini political post amagum OSD ki pham asi karigumba notification natragana advertisement amata thoktana hapa yabra asigumba thawung asi government asina power pai na bagi damakta aina jadaba thawung kya chathare aibagi khudamne hiram masigi matang de election commission amasung mari leinaba forum singda wakanaba Thourang tawgani aina sumhangna makhatana phongdorakle panbajai opposition Congress na seat manga ki mikhal asida seat mari de Mirep thadoktuna mikhal thengna ba sem sare Mirep thadok haudaba Singhat Assembly Constituency dadi BJP ki mayukta lamba tawriba Mirep adu sawatkan aina phongdokhiba leirabani ruling BJP su lilong da Mirep thadoktana independent Mirep ex MLA Abdul Nasir da sawatle atopa pau amadana lautuna duna nama pansilaga sel Louthoknaba Hotnaramle matakte action lokatpiyo National Highway 102 Imphal Moreh Lambi Pakthokpagi Thopal district ki Arong thongdagi wangbal phawbagi lambi ki naket ta leiriba khas lane sing khangabong bazar development board ki mi kharaga settlement department ki staff sing lautun raga mi khara ki mingda nama pansilak lupa crore marfum bari Louthoknaba Hotnaramle sing ki mathakta numit 15 ki manungda ain ki oiba action lokhatpiu aina joint coordinating committee khangabok ki media coordinator TS Dilip Kumar na phongdorakle khangabok part 1 awang laikai ki modern youth club Bansi Bodon Youth Club amasung 7 Star Youth Club ahumna sinduna sengkiba Joint Coordinating Committee na kasi khangabok bazar da pangthokiba pau ki mifam amada Dilip Kumar ke wafam asi phongdokibane
Magna Hai Khangabuk Bazar da Development Board ki mi kharana Khangabuk Jila Parishad ki member Khangabuk Part 1 ki GP ki pradhan member amasung lekai miyamda karigumba amata khangandana makhoi gi imung manung gi mising amasung board na mari leina daba mi khara gi mingda chawrakna 9.84 pari tara oigidaba khaslen singbo ain gi wangmada pada onchinduna narol da government gi jamlab sen Louthoknaba Hotnaramle si laibak thibane Ain gi wangmada thabak tawriba settlement department gi staff sing amasung bazar board ki mising asibo mari leina ba Manipur lenga ki authority sing na tidokpiduna ain gi oiba action lokhatpiu numit tara mangani gi manungda thabak to onthorok tarbadi pali balinga asisu thabak asida yaure haina logani loinana thabi dabi asi phangtriba phawba makhal makha kya gi khongjing changchinna ba sem sare haina Dilip Kumar na phongdokhe South Korea da vaccine kaukhiba da mi tara ga humdoi sire South Korea da Lok-khulai gi matam lakpada laina asida ki Ngakthoknabagidmk vaccine kappada mi tara humdoi sikibadagi thijin homjin bagi thabak chathakre adum oinamak mi sibagi thodok asi vaccine ga mari laina di haina di thajari BBC ki report matung in the thijin homjan bagi thabak tolo singlipa doctor na mi si bagi thodok ase vaccine ga mari leinaram gani haibasi thajade aina phongtokhe aire adoba vaccine program asi de mi singna thajaba ngamdre COVID-19 laichat laksin hanaba khonaba matam asi da paksan na mahusa ki Lok-khulai toroktanaba sarkar na khonariba asi da yamlaba akaiba thogalle Laibak asida hujik pawde mi million taraga humdoirom flu vaccine kapkhre South Korea da mi million taraga mapanda flu vaccine kapna program asi mamang ta dagi haukhibane Numit nini ki mamangda flu vaccine kapkhiba masagi sahi tara tarit khakangariba nupa masa amasi khibadagi vaccine kaplaba matungda mi sibagi thaudok sing asi opposite sing na khanglakhibane atopa sikhiba sing adude ahal ngaktani amasung makhoi sing dugi manungda nipan di jamrabada chahi humra amasung marfogi lengni amasung masagi anaba leiba ngaktani aire mox da landabada angang taragani thoi sire Afghanistan ki awang Takhar province da leiba mox amada nong thaktaki landarakpagi thaudokta angang taragani thoi sikre amasung atopa kayana Oikhre na official sing dagi phangba pawwa mana aire private bank amagi general manager na selana sijnagi aibagi damakta police custody da thamkhre Imphal West ki Uripok Kumantem lekai da angba Chakpa Financial Koba private bank amagi general manager phayeng singnok da leiba khoistam thoi chahi kun apopa ki SK Koba general manager ni aijaba mi amana masagi maranai oina selana sijnagi aibagi damakta tha asigi kulomdoi phawbada police custody da leina ba CGM Imphal West na Louthoknre Thaudok asigi matangda private bank oiriba Chakpa finance ke staff oiriba Uripok basas baji maning lekai dagi longjam ratan jahi kun ga mari apokpa El Chaubana Imphal Police Station da wakalakibade mamang jahi ki December tha phawbada private bank asigi general manager oiriba thoi airiba Mioi asina Imphal West ki mafam khara da Mioi chamri yankhai dagi lupa lising amaga chahum ki changda collection tawbaki mhota lupa lakh taruk rom lana maranai ki oina sinakhre haiduna complaint tawrakhibane Loinana complaint asida natana hariba equis asiga mayum amasung office na singbada kayar khana unaduna wari sanakhre ainasu wakalakibane Police da thaudok asigi matangda investigation sathakibada natana equis asigi mayum phayeng singno phawbada chatuna thiba humbagi thabak sing chathake loinana tha asigi taragani thoi ki numidang pung mapan makhai taba matamda equis asibo phayeng sampar lobuk-tagi phaduna wang pong sing chatharakibane Hariba equis asibo tha asigi taraga humdoida police custody da thamlaba matung ngasi ju makha taba police custody di gidamakta CGM Imphal West da puthorakhe Police ke remand prayer adu taraba matung CGM Imphal West na thoi potha asi kulumdoi phawba makhatana police custody da thamkhaibene baragasi general election ki Akanba Thourang Mrkta Bihar ki deputy chief minister social positive oirakpadagi layeng chathakre Bihar State Assembly ki general election Pakthoknaba Akanba Thourang Leiringei ki cherakta state asigi BJP amasung Janata Dal United ki chungsinaba sarkar asigi Deputy Chief Minister Sushil Kumar Modi ngasi COVID-19 test tawbada positive oire aina agency ki pauna phongdokle asumna dignitary asi positive oirakpadaki ngasi numit jungba matungda Patna da leiba All India Institute of Medical Sciences AIMS da admit tawkhibaga loinana ngasi dagi Akanba leng sathaba Oikhre aina agency ki pau adu da palle Dignitary asi ahukhiba numit nini Patna da base tawba mahaki official residence da masa nungaraktabadagi Dr. Kauduna layeng chatharakhibaga loinana masagi Chaksangda symptom sing mathang test tawrubada itha-thajadana positive oiba thengnarakibane mahakpo layeng liba doctor gi matung ina Chaksanggi parameter gi chang mapung phana normal oi haire BJP ki masak naiba leader amasu oiriba deputy CM Sushil ngasi AIMS tagi mahaki Twitter da message thagatona mahaki Chaksanggi phibam da thodokpa agaiba leite amade athupa matamda hospital asidagi discharge tawraga state assembly mikal gi campaign da mapung phana saruk yagani aina thajaba pikre nakalamromda Mateima thokpida molest tokhi aibada chenaba Mikhu jail da Thajinkhre
Imphal West District ki mafam amada tha asigi manga ki numidang wairam pung 6 makharom taba matamda mayai ka banisa juna chingba thaksin thona Mateima thokpin bahuna amana Chaksangda Matomta Leiringei tallakta hajrang makhona kanbadanda tana nupi adubosu molest tawbi ki aiba khumpung makha lekai degi Tongbram Mikhu sahi kunthagani thoi apokpa P Noren Judicial Magistrate First Class Imphal West 1 na jail da Thajinkhre Thaudo kasigi matang da victim asina Women Police Station Imphal West da wakal kibadi hariba victim asina Chaksangda Matomta Leiringei tallakta Mikhu na thang hajrang amagi makhongna phobi bedan natana molesu tawramlaga hariba jum adudagi accuse aduna thoktuna chen kibani haire Police na victim asigi statement sing laura bambatung spot inquiry sing basing chathake Police na accuse asigi mayumda changduna thiba humbagi thabak sing chathabada accuse asi mayumda leiramdabana apokpa mapa tin noren ba phakibani Masigi matung accuse oiriba Mikhu Elias Nilakanta hariba Mioi asi Women Police Station Imphal West da tha asigi taraga darukta surrender tawbadagi police na phakibani Police na Mikhu bo wahang pahung sing chathaba matamda accuse asigi mayumgi mamangda leiba phamda mamanaba kharaga ju thakminaba loiraba matung victim asigi masaba soklui haiba pot wafam sing adu accuse asina losinaba honai haire aduga police na asigu mathaudok asigi nabakte accuse asina case asigi prima facie evidence sing leibana makhata na accuse asibo judicial custody remand prayer ni rakhe prayer asiba taraba matungda je MFC Imphal West 1 na Mikhu bonga si jail da Thajinkhre aroibada content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi Yengbiri papuna magpathaga chari loina na channel asina domda kanarabadi subscribe like and share to ba kawbi ganu puna mapo amukha na thaga chari